US, UK amasung Australia na nuclear submarine ge deal sign tawkraba matungda hojik France na Australia amasung USA dagi makhoigi ambassador sing mayumda halaknabagi damakta notice thokre. Mayam pumnamakpu international issue amasung geopolitics ki oiba anoba update amada taramna uksiri. Handaki Akas military alliance asi form tawba aduga UK, USA amasung Australia gi nuclear submarine ge deal asi France bu asengba marupni haiduna thamlaga tunglondagi thangna thinbagumbani haiduna miyamna fongdoknari. France asi USA gi oinadi khwaidagi liba amasung khwaidagi maru oiba partner amakhakni. Aikhoigi India da matam amada British singna rule tawduna leiramba adugumna USA asisu British gi makhada leiramba country amakhakni. UK dagi ningtamba fangnabagi damakta matam aduda changchinkhiba kongjang aduda France na khwaidagi chawba mateng fangki. Karigumba France na matam aduda USA gi mateng panglamdrabadi ngasi makoina super power country ni haiduna ngakchaw thekliba asi toiramdabasu yai. Asukuiba matam asi USA amasung France aduki matik faba mari leiduna lakhibani. USA da leiriba Statue of Liberty asisu France na USA gi damakta give tawkhibani. Adubu handaki US amasung Australia ki nuclear submarine gi deal asina maram oiduna sahi chani gi mari asida khwaidagi chawba amakpa ama oire. USA amasung France ki mari asi tongana thamkraga aduga France asi NATO gi member amasu oina makhoida hairamdaba asi tongana thamkraga. Hojik USA, UK amasung Australia ga nuclear submarine gi damakta sign tawnariba deal asi 2016 dagi Australia na France dagi launabagi damakta ngangna duna lakhibani. Aduga handak ikhang khangawdana laura roy haiba wafam ama fawba France ta karimata khangallamdana lona deal tawramba asi France ki oinadi tasengna yamna nungaitaba amakhakni. Aduga hairiba asigi damakta France na yamdrabada 68 billion US dollar rom thadakrabani. Masipumna ma asi hojik lemna manga dawribani. Mamangda China amasung Australia gi marakta issue thokhiba matamdasu France asi Australia gi damakta phongna lepkhiba amata ngairaba country ama oikhibani. Handaki thawdo asina maram oiduna USA amasung France gi marakta diplomatic relationship asi aduki matik chawba kaiba ama laklagani. France asisu masagi nuclear power leijaba UNSC gi permanent member oiba aduki matik powerful oiba country amani. USA, UK amasung Australia gi mayokta achauba step ama lokhalakpa yabagi oithokpa adusu adumak leiribani. Ngasigi oinadi matang asida losinjarage aduga video asibu yengleba YouTuber isininausing description da YouTube ka mari leinaba information piba channel amagi link hapcharibani